Matamgi Manipuri Wari channel asibu tambiriba khwai pumnamakpu taramnok jeri. Ngasi mahausago Nuja Thoibi tarani thoi suba tangkak amokpu dunalak jeri mayam punna taminarasi. School city thanari langjo chu thoknakre. Ranbirdian jo hingi matungde inare e machinduda so murung gasol. Anjo, yes. Nangam te abiyoba. Ay kem haireba. Nang napamata dawge. Nang nadaw haibado ay dum dawge. Anjo su Ranbirbo nung siripot ni Ranbirgi maong Ningthouja tasinandaba sana do na adum ga jetle. Anjo, dangi khangnaba lairagadi hairo. Ay tumin laikhragi. Ranbirgi waldo dabada Anjo do jab lepi. Laije kalingjal ka so khujina sikne. Anjo do wam tangangde begdagi pen phalau thoklaga notebook machet amada magi phone number do iraga Ranbir do pira do na si number friend phone do aduga wari sanarase. Ranbir de manga chamane number iriba chi mata to pairaga yam ngakna munning laduna henjo. Ranbir gi mataw do da nupi homak do nok tuna thorakle. Anjo na ay sunung sibadi phawri ni khara chakhan ge tawraga magi hojiki wahai do da hekta ngamdaba. Lai jere tap ka tapna Ranbir yam phaba malida. Yes, Ranbir kai na gai bema mana fan yam halam gani. Nang nangang oiram gani. Nang diling jal kai ga suna yam halam gani na. Hai gom dana lai ja nang jahi ka surage. 16. Matamgi February date to da 17 so doi ni. Adudi nang di picture machani ne. Lai ja nang supon si bana kana nai khalai ne. Anjo, adai wa da hokdor kan. Ai khoido yam sawningi. Ngasai lai ki matang na tang narak pa irang do di mai tai he. Ai na tumin lai basida mai do si trin. Ai ngona blackmail tawraga ai bu maga pa mata jat kani khan ba khangde. Honang tumin na sumlai ai na tawrak pa de. Ki bu ki jaida Anjo gi wata side. Ashom da Ranbir de chap lep do na phone number do da munneng do na mondrang amata lai. Ponsi musulang ju buta narak pa ni ando Ranbir na jimatat ama paraga lairamba do da ponsi badu ingangak na Ranbir gi manakta kana chanchalak laga kana number na do do lai jaira. Anjo gi ni da Anjo na pyramid ay manga chamanare. Ponsi badu khallu ba khallu tayo na ri adu Ranbir gi makattagi cheru phatmulli adu magi phone do lawthokla do na number do save daw. Ponsi bagi maong do da Ranbir do ingangak na kaino nang tay do ha kaino ba boundary lanchila kanu ko Anjo ri again nangi lai jado ngamna ba dum tanaw. Ponsi badu khanglaw ga lawrak ni chaloi ay Anjo da wa kharang gi khanbai ni janap pisede wakhal ga so langfang ga khalimali ni sakta sigo kaino noi ni na nei nari do ba leshi ma ga hen bagan hairak pani Ponsi bani yam ushitana Anjo na number pirami adogi Ranbir se harau mandana jagoi shara leram badai aina phajin biramban ayen badu mayam badeng la do da daran bin nating awsi nang school bag sena bada ai si dore Ponsi badu hen bagi lengjom do da phatleng ko la do na asini ne inaw le jaba kai se natro pam je ko pile nang na tungin bada war ngere law chalasi natai mase ayo crab ne as pile Ranbir de Ponsi bagi wan do ta bada ngakmeng la do na kanai natai ma Ponsi ba Ranbir don sala do na yam ushitana nang khangdabra form thajin ba hawri haidai nei da lem basu yam khangning na kana na Ponsi ba naiko hawja haido kiro interview loram dai hairage yare se yeng da bana loire da chawba nang sangaw ga chamane yum da chala selo ayen bagi wan do da Ranbir na naiko da mingdu da di hairamu Ponsi ba as yare ko na khang chasilo ma ashom na Ponsi ba hoishu hatu thorak ni Ponsi bana thorak pada line joy gi bus to thauba haukre madu bada Ponsi badu nang hawrai matango magi kari do da yam thuna ka khalle tatoma thawroi tomal suma sana kangna bus to gi matung elle sum thorak pada line joy gi lerak mapa da khami line ju kum tharak e Ponsi basu gari da gi yam thuna kum tharak laga line ju gi manang do da prap changsil e line ju shu han ne yeng de prap changsin ke Ponsi basu line ju gi mamang do da phatlep laga yam normal da yan ta ba mi dang na ga hairak le laja ai pa kum biramo Ponsi ba lambi se thado ai chat ke
ꯑꯩꯅ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗ ꯄꯥꯎꯈꯨꯝꯗ ꯆꯠꯄꯤꯔꯝꯃꯨ ꯑꯗꯨꯒ ꯆꯠꯂꯨ ꯑꯩ ꯃꯤꯅꯥꯏꯅꯤ ꯏꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯗꯨ ꯂꯝꯕꯤ ꯊꯩꯗꯣꯛꯇꯨꯅ ꯈꯣꯡꯊꯥꯡꯗ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯝꯕ ꯃꯤꯅꯥꯏ ꯍꯩꯕ ꯋꯥꯍꯩꯗꯨꯅ ꯄꯥꯡꯒꯜ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ ꯆꯥꯎꯕꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯄꯨꯟꯁꯤꯕꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯄꯥꯏꯔꯒ ꯁꯥꯔ ꯃꯆꯥ ꯒꯥꯔꯤ ꯂꯥꯟꯗ ꯁꯣꯏꯗꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯅꯤ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯒꯥꯔꯤꯗ ꯀꯥꯔꯁꯤꯜꯂꯣ ꯁꯥꯔꯅ ꯐꯣꯟ ꯇꯧꯔꯛꯑꯅꯤ ꯄꯨꯟꯁꯤꯕꯁꯨ ꯆꯥꯎꯕꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯌꯨꯝꯗ ꯆꯪꯂꯛꯂꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯤꯉꯩ ꯅꯦꯟꯁꯤꯗꯨ ꯆꯪꯂꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯂꯥꯏꯖꯁꯨ ꯅꯦꯟꯁꯤ ꯎꯕꯗ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯝꯊꯈꯤ ꯅꯦꯟꯁꯤꯗ ꯂꯥꯏꯖꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯗꯨꯅ ꯉꯁꯤ ꯁ꯭ꯀꯨꯜꯗꯒꯤ ꯂꯥꯛꯇꯕꯒꯤ ꯃꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯕ꯭ꯔꯣ ꯇꯥꯗꯦ ꯏꯆꯦ ꯅꯦꯟꯁꯤꯗꯨ ꯃꯈꯥꯒ ꯇꯥꯔꯛꯂꯦ ꯅꯨꯄꯥꯈꯩꯅ ꯍꯪꯂꯛꯇ꯭ꯔꯣ ꯍꯪꯉꯛꯇꯦ ꯏꯆꯦ ꯅꯦꯟꯁꯤꯗꯨ ꯀꯔꯦꯝꯅꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯕꯔꯊꯗꯦ ꯅꯨꯃꯤꯠꯇ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯥꯏꯅꯤꯅ ꯑꯩꯅ ꯃꯌꯥꯝꯗ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯂꯥꯏꯖ ꯃꯈꯨꯠꯇꯣ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯅꯦꯟꯁꯤꯗꯨ ꯈꯨꯗꯣꯝꯕꯤꯗꯨꯅ ꯂꯥꯏꯖꯒꯤ ꯃꯃꯤꯠ ꯃꯄꯥꯗꯨꯗ ꯊꯤꯜꯂꯒ ꯍꯦ ꯑꯃꯤꯠ ꯍꯪꯆꯤꯠ ꯂꯥꯛꯀꯅꯤ ꯅꯪꯒ ꯁꯛꯈꯪꯅꯁꯦꯅ ꯍꯥꯏꯔꯛꯄꯅꯤ ꯍꯣꯏ ꯏꯆꯦ ꯀꯣꯟ ꯑꯃꯥꯡꯕ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯑꯝꯇ ꯐꯦꯡꯉꯨ ꯂꯥꯎ ꯍꯣꯏ ꯅꯦꯟꯁꯤꯁꯨ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯇꯨ ꯃꯁꯥ ꯅꯥꯟꯅ ꯊꯨꯞꯆꯤꯟꯅ ꯃꯄꯤꯗꯨ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯛꯂꯦ ꯃꯈꯨꯠ ꯌꯦꯠꯀꯤ ꯈꯨꯠꯅꯝꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯊꯝꯂꯒ ꯍꯦꯛ ꯍꯦꯛ ꯀꯞꯂꯤ ꯃꯆꯤꯟꯗꯨꯗꯁꯨ ꯁꯣꯟꯖꯩ ꯃꯃꯥ ꯑꯩ ꯌꯥꯝ ꯋꯥꯏ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯃꯃꯥ ꯄꯄꯥ ꯃꯅꯥꯛꯇ ꯑꯩ ꯌꯥꯝ ꯂꯩꯅꯤꯡꯉꯤ ꯑꯩ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯍꯤꯡꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯅꯣꯏꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯃꯃꯥ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯃꯃꯥ ꯏꯆꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤꯅꯤꯀꯣ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯤꯅꯣ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯑꯣꯠꯄꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯅꯣꯏꯒꯤ ꯏꯅꯦ ꯀꯀꯥ ꯑꯩꯁꯦ ꯅꯪꯒꯤ ꯅꯌꯥꯝꯕꯩ ꯃꯆꯥꯅꯨꯄꯤꯅꯤ ꯀꯩꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯛ ꯌꯥꯝ ꯈꯪꯗ꯭ꯔꯤꯅꯣ ꯀꯀꯥ ꯉꯥꯛꯇꯪꯗꯤ ꯂꯥꯏꯖꯗꯣ ꯊꯦꯡꯕꯤꯅꯕ ꯀꯅꯥ ꯌꯥꯎꯗ ꯄꯦꯅ ꯀꯞꯆꯩ ꯂꯥꯏꯖ ꯅꯊꯤꯕꯣꯡ ꯆꯥꯕꯒꯤ ꯂꯨꯈꯥꯛ ꯆꯒꯨꯝꯁꯦ ꯐꯦꯡꯗꯣꯛ ꯂꯥꯎꯅ ꯍꯦ ꯅꯪꯕꯣ ꯀꯥꯗꯨꯗ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯗꯨꯕꯨ ꯀꯩꯅꯣ ꯍꯥ ꯀꯔꯤꯅꯣꯕ ꯔꯤꯇꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯀꯞꯄꯗꯨ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯇꯥꯔꯤꯕ ꯃꯄꯤꯗꯣ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯃꯈꯥꯗ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯔꯛꯏ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯗ ꯆꯥꯕ ꯅꯪꯗꯕꯒꯤ ꯊꯝꯃꯝꯕ ꯆꯥꯛꯇꯣ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯊꯝꯃꯝꯕ ꯆꯥꯛꯇꯣ ꯐꯠ ꯍꯥꯏꯗꯣꯛꯄꯅꯤ ꯑꯗꯨꯕꯨ ꯄꯨꯈꯝ ꯐꯥꯎꯕ ꯂꯩꯔꯝꯗ꯭ꯔꯤ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯑꯀꯣꯏꯕꯗ ꯌꯦꯡꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯀꯣꯟ ꯍꯥꯞꯄ ꯕꯥꯁꯀꯦꯠ ꯑꯗꯨꯗꯒꯤ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯔꯒ ꯐꯤꯜꯇꯔꯗꯒꯤ ꯏꯁꯤꯡꯗꯨ ꯌꯥꯔꯒ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯑꯌꯨꯛ ꯄꯨꯡ 4ꯗ ꯆꯥꯏꯍꯧꯕ ꯂꯨꯈꯥꯛꯇꯨ ꯐꯦꯡꯉꯤ ꯅꯦꯟꯁꯤꯁꯨ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯅꯠꯇꯦ ꯔꯤꯇꯨꯁꯨ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯣꯟꯗꯨ ꯐꯥꯎꯕ ꯐꯦꯡꯗꯦ ꯂꯥꯏꯖ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯁꯨ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯂꯒ ꯀꯟꯅ ꯋꯥꯈꯜ ꯈꯜꯂꯤ ꯂꯥꯏꯖꯅ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯑꯁꯨꯛ ꯆꯥꯎꯈꯠꯄ ꯃꯤꯅ ꯇꯝꯕ ꯉꯝꯅꯗꯕ ꯍꯥꯏ ꯐꯦꯃꯤꯂꯤꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯍꯜꯂꯤꯁꯤꯅ ꯀꯩꯒꯤꯅꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯣꯛꯄꯤꯕ ꯑꯣꯏꯖꯥꯠꯂꯣ ꯑꯗꯨꯒ ꯌꯨꯝ ꯑꯃꯗ ꯄꯨꯂꯞ ꯂꯩꯔꯒ ꯅꯦꯟꯁꯤꯅ ꯂꯥꯏꯖꯕꯨ ꯇꯊꯤ ꯇꯧꯕꯤꯕ ꯅꯣꯡꯃꯇ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯤꯅꯨꯡꯁꯤ ꯎꯠꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯈꯪꯗ꯭ꯔꯤꯗ ꯇꯧꯔꯤꯁꯤ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯇꯥꯗꯦ ꯑꯩꯅꯁꯨ ꯀꯌꯥꯝ ꯅꯨꯡꯁꯤꯔꯒ ꯃꯥꯅ ꯋꯥꯅ ꯂꯩꯕꯗꯤ ꯄꯨꯟꯁꯤꯕ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯌꯥꯗ꯭ꯔꯤ ꯐꯥꯎꯕ ꯇꯞꯀꯅꯤ ꯌꯥꯗ꯭ꯔꯒꯅ ꯐꯥꯔꯒ ꯂꯧ ꯃꯥꯅ ꯉꯝꯕ ꯌꯥꯕ꯭ꯔꯣ ꯑꯩ ꯈꯔꯛꯄ ꯄꯨꯟꯁꯤꯕꯅꯤ ꯀꯩꯅꯣ ꯇꯦꯜꯂꯦꯗꯀꯣ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯂꯥꯏꯖꯒꯤ ꯂꯩꯅꯥꯁꯤꯅ ꯀꯟꯕꯁꯤ ꯀꯠꯂꯤꯗꯀꯣ ꯉꯥꯎꯔꯒ ꯀꯣꯏꯆꯠ ꯆꯠꯂꯝꯕ ꯅꯨꯄꯥꯁꯦ ꯆꯠꯄ ꯂꯦꯞꯍꯜꯂꯒ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯟꯕꯒꯁꯨ ꯍꯩꯔꯤ ꯑꯍꯦꯟꯕꯗꯨ ꯉꯥꯡꯗꯨꯅ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯔꯛꯄꯅꯤ ꯄꯨꯟꯁꯤꯕꯗꯨ ꯑꯍꯦꯟꯕꯗ ꯃꯃꯤꯠꯇ ꯐꯩꯔꯞ ꯌꯦꯡꯂꯗꯨꯅ ꯃꯤꯅ ꯁꯣꯝꯗ ꯋꯥꯈꯜꯁꯦ 100ꯇ ꯅꯦꯠꯂꯒ ꯋꯥꯈꯜ ꯈꯜꯂꯤꯉꯩꯁꯤꯗ ꯅꯪꯅ ꯗꯤꯁꯇꯔꯕ ꯇꯧꯕ ꯅꯪꯗ ꯍꯥꯜꯂꯒꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯅ ꯑꯍꯦꯟꯕꯒꯤ ꯃꯅꯥꯗ ꯂꯩ ꯑꯍꯦꯟꯕꯗꯨ ꯁꯨꯒꯠꯂꯗꯨꯅ ꯃꯈꯨꯠꯇꯨꯅ ꯄꯨꯟꯁꯤꯕꯒꯤ ꯈꯨꯠꯇꯨꯗ ꯄꯥꯏꯔꯒ ꯑꯁ ꯗꯥꯆꯧꯕ ꯅꯥꯏꯕꯁꯦ ꯊꯥꯗꯣꯛꯑꯝꯃꯤ ꯅꯥꯏ ꯍꯥꯏꯕꯅꯦ ꯗꯥꯆꯧꯕ ꯄꯨꯟꯁꯤꯕꯁꯨ ꯊꯥꯗꯣꯛꯂꯤ ꯑꯍꯦꯟꯕꯁꯨ ꯃꯅꯥꯗꯨꯗ ꯅꯥꯜꯂꯗꯨꯅ ꯑꯁ ꯅꯥꯒꯁꯦ ꯂꯣꯏ ꯇꯠꯂꯦꯕ ꯑꯆꯨꯝꯕ ꯍꯥꯏꯔꯁꯨ ꯁꯥꯎꯅꯤꯡꯕ ꯗꯥꯆꯧꯕ ꯀꯩꯅꯣ ꯈꯪꯗꯦꯕ ꯀꯔꯟ ꯉꯥꯡꯒꯅꯨ ꯍꯦꯟꯕ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯁ꯭ꯀꯨꯜꯁꯦ ꯃꯇꯝ ꯈꯔ ꯕꯁꯇ ꯆꯠꯂꯁꯤ ꯅꯪ ꯕꯕꯥꯗ ꯍꯥꯏꯌꯨ ꯑꯩꯅ ꯍꯥꯏꯔꯗꯤ ꯌꯥꯔꯔꯣꯏ ꯉꯝꯃꯔꯣꯏ ꯑꯩ ꯕꯁ ꯃꯅꯝꯗ ꯍꯩꯅꯗꯦꯕ
Imana pokpadaiso bus ka tongdri. Nang hainadriso matam kharadi nayambagi khanbiduda sacrifice tawbiro. Nangi khanbaga bus tongbaga kari mari lainage. Henba, nang sa gyan yam tade dago. Natay maduay na nungsi phongdokpada yadri. Aduna khara takpa darkar oire. Aduna bus to ina chalaseba. Nungtige school chapaso halakpaso. Aduda takladi masu wakalam ni khalakani dana. Ish, nupi koi bhai doribo. Akoi da chawsibo. Ado doriba mana nupi dunane yaso yabiro nang mongduda. Ai da yose yada yadragana pharagalongni kain. Nupi oi bagi khara nonja khocha tawai wani. Hero gidi last haido khangedana. Ish, wangang gadi da chawba ai bus to mangam leko ngamoi ai sini. Punsi basu ahen bana yana bagi upai mati raga haire e. Tawnu da hen ba danggen chaldo moi lekai dei ni. Aduda nong phadok so unaba yaida. Punsi bagi wadu ta bada ahen bado ko ka haugatle. Aseng bado da chawba. Aseng bai nemi. Nang da laishem bada ai hangabani. Okay da chawba ai baba da haiba chatle hai. Punsi bado harauna ko ba ka khoraduna. Sabas aduni dana. Okay Roger. Ahen basu mapangi kanda mapabu kau duna chengle e. Nando su TV yenglaga phamlambani ahen mana kau bata baduda TV do fat muthaladuna. Kedawri hen ba icha kari haininge. Ahen badu nok mi nando gi manakta pham tharaklaga makok da haifet nga tharaduna. Ko ino ma sum haining ba. Hoini hayuni. Ahen badu yam gyan ta ba shana duna hairakli. Baba, akoy sa piklingai dagi car do nga hawrak panina. Bus kumba auto kumay mahaw say amta khangri. Haidi school chatpada mayam na bus tong narise. Aduna matam kharadi imana bakhay ga muhanga pulaga school gi bus to doina chatlange. Baba ko madam ta hainabiu. Nando do nok fit ka daw aduna. Hay, kahino ne hen ba nang nahari ba. Ayen ba do ke shinare e. Makot to na nando gi makot to da tap ka para do da. Baba, aseng bai ne. Bus ta chat pai nungai bado amta yong ning tawani ba. Gyan ga ta de da noina tawrise. Ngak le raga ama haini, ngak le rama haini. Hoini. Nangi na yamba bet man bado di arabo. Yai da, akoi da chawba gyan yam tarabani. Baba, hawju so phamung mayai da lairik pa hawbani. Numit kaya ni gi ori chano. Ha, hen ba. Ichari gyan tabani. Nayamba bu senong ko. Os, baba. Akoi da chawba hawjikane wa fawkan ngang kitrabani ba. Yengoi, hen ba. Namagai gan haibada yade dana. Nang da chawba se. Talab churub yam chai harise nang amta thingu dana. Hera aduibu bus to da chatpa confirm ta hal. Soida nang amna ba thing. Tan charadi reng 1 tarak pa suya lairim. Hey, nang ningang thorok pa si mako. Hayeng dagi bus ta chanaba nang baba ko marda phone tawge. Okay, yana re ko baba, ai chale. Ahen badu mapangi pau khung ngai ramdri hotana chatkri. Nando sunok fet tawraga phone do Kumar da call tawri. Kumar su pai khale e. Itaw nando kari leire. Itaw school gi bus po kyam chen badu. Ama khaktani da. Ado sumi yam da bani. Satra yam bana loina nungai bangak tani da bus ta kaya yawde da. Masa na loina laknari do di. Kumar gi wa do da nando na. Ai gi angaw ba ani se bus tong gi hairin hei taw. Monday namitagi somna khara hajin biroda amta haibiu dana. Ihe. Moi bu bus tong bahina ga dana itaw. Bhamana pokpadagi tongakri amta tongjage yi. Phare ai hai khragi taw. Hoi. Adudi thamage koi taw. Asumna phone thamnakre mathangi numit ni Sunday numit oibana school kanandre numidangi matamni. Laijiru thabak ingkhang loiraga pung 8 mukta ba dawai duda magi kada changlakle. Study table lairiba dom duda langtuna chair ro chingsilaklaga phammi. Aduga table mathakta lairiba bag do chain chingthoklaga yengi. Notebook aniga ngasai punsibana pirakpa lairik duga yoramba do bada laijiru khangaudana nokfit ka tawje. Aduga lairik do longthoklaga munmengi wakal duda shikhalli. Pendaba nungaitaba kaya ma lairaso. Thamoy chokpa thaba kaya dawkhrabaso. Ai banung siba wahayam khak nganglakpasida. Ai ge thamoy sina khangson tharisi kaigino. Aduga mathong chada banangna handa hongai ba mo ong siba kaino. Pansiba ai confirm khangdre. Nang sayon yamni yami. Ai kidaw haibana.
ꯑꯩ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯅ ꯄꯨꯟꯁꯤꯕ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯐꯥꯎꯕ ꯂꯩꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯑꯁꯨꯛ ꯇꯣꯟꯕ ꯄꯨꯟꯁꯤꯁꯤꯗ ꯑꯩꯕꯨ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜꯒꯨꯝꯕꯅꯤ ꯈꯟꯈꯤꯕ ꯅꯪꯅ ꯉꯁꯤꯗ ꯑꯩꯕꯨ ꯀꯟꯕꯤꯕ ꯑꯩ ꯇꯁꯦꯡꯅ ꯉꯛꯏ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯟꯒꯅꯨꯀꯣ ꯃꯗꯨ ꯑꯣꯏꯊꯣꯛꯑꯣꯏ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕ ꯅꯪꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯎꯍꯟꯕꯤꯕꯒꯤꯗꯃꯛꯇꯗꯤ ꯅꯪꯕꯨ ꯊꯥꯒꯠꯂꯤ ꯊꯦꯡꯛ ꯌꯨ ꯄꯨꯟꯁꯤꯕ ꯂꯥꯏꯟꯗꯨꯗ ꯅꯣꯛꯃꯤ ꯂꯥꯏꯔꯤꯛꯇꯨ ꯄꯥꯕ ꯍꯧꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯁꯦꯡꯕꯃꯛꯀꯤ ꯄꯨꯟꯁꯤꯕꯒ ꯍꯦꯟꯕꯒꯁꯨ ꯕꯁ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯑꯍꯦꯟꯕꯗꯨ ꯌꯥꯟꯖꯗꯕꯅꯤ ꯄꯨꯟꯁꯤꯕꯅ ꯅꯝꯗꯅ ꯄꯨꯔꯛꯂꯤꯕꯅꯤ ꯂꯥꯏꯟꯖꯣꯍꯣꯏꯒꯤ ꯂꯩꯔꯛ ꯃꯄꯥ ꯌꯧꯔꯤ ꯂꯥꯏꯟꯖꯨꯁꯨ ꯕꯁꯇ ꯇꯞꯅ ꯀꯥꯈꯠꯂꯒ ꯑꯅꯤꯁꯨꯕ ꯁꯤꯠꯇꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯄꯨꯟꯁꯤꯕꯁꯨ ꯃꯉꯛꯀꯗ ꯂꯩꯈꯠꯂꯒ ꯌꯦꯡꯂꯛꯏ ꯂꯥꯏꯟꯖꯅ ꯃꯃꯥꯡꯗ ꯐꯝꯕꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯍꯦꯟꯕꯅ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯊꯩ ꯄꯨꯟꯁꯤꯕꯗꯨ ꯏꯉꯛ ꯉꯛꯅ ꯀꯩꯅꯣ ꯍꯦꯟꯕ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯄꯨꯟꯁꯤꯕꯗꯨ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯒ ꯊꯤꯜꯂꯗꯨꯅ ꯅꯇꯩꯃ ꯂꯥꯛꯈ꯭ꯔꯦ ꯃꯅꯥꯛꯇ ꯐꯝꯃꯨꯒꯦ ꯑꯁ ꯗꯥꯆꯧꯕ ꯅꯪ ꯌꯥꯝ ꯉꯝꯗꯦꯀꯣ ꯈꯨꯄꯥꯛ ꯆꯥꯕ ꯁꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯁ ꯇꯥꯅꯤꯡꯗꯦ ꯆꯅꯞꯄꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯗꯨ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯀꯣꯛꯇꯨ ꯈꯤꯇꯪ ꯂꯨꯛꯊꯔꯛꯂꯒ ꯁꯤꯗ ꯍꯥꯡꯕꯁꯦ ꯈꯤꯇꯪ ꯐꯝꯖꯕ ꯌꯥꯒꯗ꯭ꯔꯣ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯗꯗꯤ ꯌꯦꯡꯗꯅ ꯐꯝꯃꯨ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯂꯒ ꯇꯂꯞꯇꯨ ꯆꯥꯔꯤ ꯇꯂꯞ ꯃꯅꯝꯗꯨꯗ ꯂꯥꯏꯖꯁꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯄꯨꯟꯁꯤꯕ ꯑꯣꯏꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥꯅ ꯈꯤꯇꯪ ꯍꯟꯗꯣꯛꯂꯒ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞ ꯍꯥꯏꯔꯛꯂꯦ ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯔꯒ ꯅꯪ ꯀꯅꯥꯅ ꯃꯁꯤꯗ ꯇꯣꯡꯍꯜꯂꯛꯏꯅꯣ ꯄꯨꯟꯁꯤꯕꯗꯨ ꯀꯩꯁꯨ ꯊꯋꯥ ꯁꯥꯗꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯂꯥꯏꯖꯗ ꯃꯨꯟ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯦ ꯏꯆꯝ ꯆꯝꯖꯕꯤ ꯅꯇꯧꯗꯨꯅ ꯕꯦ ꯅꯨꯄꯤ ꯃꯥꯟꯈꯩ ꯆꯕꯦꯠ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ ꯐꯖꯕ ꯅꯁꯛꯇꯣ ꯊꯤꯖꯜꯂꯤ ꯅꯪꯒꯤ ꯅꯁꯛꯁꯦ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯁꯨꯝ ꯌꯦꯡꯅꯤꯡꯗꯨꯅ ꯂꯩꯔꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯩꯅꯤ ꯂꯥꯏꯖ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯝ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯅ ꯌꯥꯝ ꯁꯦꯡꯅ ꯅꯨꯡꯁꯤ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯄꯨꯟꯁꯤꯕꯗꯣ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯏꯖꯗꯣ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯅ ꯈꯤꯇꯪ ꯍꯟꯗꯣꯛꯂꯒ ꯈꯣꯟꯖꯦꯜꯗꯣ ꯇꯞꯂꯞ ꯍꯥꯏꯔꯛꯂꯦ ꯅꯪꯅ ꯑꯩꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯕꯤꯗꯕ ꯃꯌꯥꯝꯒꯁꯨ ꯃꯥꯟꯅꯗꯕ ꯑꯗꯨꯛ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯅꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯅꯪꯕꯨ ꯇꯨꯀꯠꯆꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯂꯩꯇꯦ ꯕꯁꯇꯨꯗ ꯇꯣꯡꯂꯤꯕ ꯃꯤꯁꯤꯡꯗꯨ ꯇꯤꯉꯛ ꯌꯦꯡꯂꯤ ꯄꯨꯟꯁꯤꯕꯁꯨ ꯍꯟꯕ ꯂꯩꯇꯦ ꯑꯅꯝ ꯀꯟꯕ ꯊꯧꯅꯥ ꯐꯕ ꯍꯣꯠꯅꯕ ꯀꯟꯕ ꯄꯨꯟꯁꯤꯕꯅꯤ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯃꯤ ꯑꯗꯨꯝ ꯍꯥꯏꯔꯛꯂꯦ ꯍꯣꯏꯗ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ ꯑꯩꯗꯤ ꯍꯥꯏꯕꯤꯔꯔꯣꯏꯁꯤꯅꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯍꯦꯛ ꯍꯥꯏꯔꯛꯇ꯭ꯔꯕ ꯑꯗꯨꯗꯒꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯃꯌꯥꯝ ꯍꯦꯜꯞ ꯇꯧꯕꯤꯌꯨ ꯑꯩꯅꯗꯤ ꯂꯥꯏꯖꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯍꯥꯏꯅ ꯄꯦꯄꯔ ꯑꯃꯗ ꯐꯖꯅ ꯏꯔꯒꯅꯦ ꯁ꯭ꯀꯨꯜꯒꯤ ꯅꯣꯇꯤꯁ ꯕꯣꯔꯗ ꯊꯦꯠꯐꯝꯗꯨꯗ ꯊꯦꯠꯀꯅꯤ ꯑꯗꯨ ꯉꯝꯗ꯭ꯔꯕ ꯅꯟꯗꯣꯒꯤ ꯃꯆꯥ ꯈꯣꯏꯔꯛꯄꯝ ꯄꯨꯟꯁꯤꯕ ꯅꯠꯇ꯭ꯔꯦꯗꯅ ꯂꯥꯏꯟꯖ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯟꯗꯣꯛꯏ ꯄꯨꯟꯁꯤꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ ꯁꯥꯎꯅꯤꯡꯕꯗꯁꯨ ꯂꯣꯏꯔꯦ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯏꯗꯨ ꯐꯜꯂꯩ ꯊꯣꯛꯂꯒ ꯂꯩꯈꯤ ꯄꯨꯟꯁꯤꯕꯗꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯑꯣꯏꯅꯔꯛꯏ ꯃꯀꯣꯛꯇꯨ ꯆꯦꯞꯊꯔꯒ ꯂꯥꯏꯖꯗ ꯌꯦꯡꯂꯗꯨꯅ ꯌꯥꯝ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯇꯁ ꯀꯝꯗꯧꯔꯦ ꯅꯆꯤꯟꯗꯨ ꯈꯨꯝꯕ ꯉꯝꯗꯦ ꯄꯨꯟꯁꯤꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ ꯂꯥꯏꯖ ꯆꯠꯅꯄꯤꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯣ ꯐꯥꯛꯀ ꯅꯣꯛꯂꯤ ꯁ꯭ꯀꯨꯜ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯄꯨꯟꯁꯤꯕꯗꯣ ꯆꯕꯦꯡ ꯉꯥꯡꯉꯤ ꯂꯥꯏꯖꯗꯤ ꯃꯆꯤꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇꯦ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯋꯥꯔꯤ ꯁꯥꯕ ꯑꯗꯨꯝ ꯍꯧꯖꯤꯜꯂꯤ ꯑꯩꯈꯣꯏ ꯃꯤꯁꯄꯨ ꯆꯥꯛ ꯆꯥꯔꯛꯄ꯭ꯔꯣ ꯂꯥꯏꯖꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯃꯤ ꯃꯃꯥꯏꯗꯣ ꯊꯣꯡꯅꯥꯎꯂꯣꯝꯗ ꯑꯣꯟꯊꯣꯛꯂꯒ ꯑꯗꯨꯃꯛ ꯂꯩ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯒꯗꯨ ꯇꯥꯕꯤꯗꯦ ꯄꯨꯟꯁꯤꯕꯁꯨ ꯍꯟꯕ ꯂꯩꯇꯦ ꯌꯥꯝ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯂꯩꯀꯥꯏ ꯁ꯭ꯋꯥꯏꯁꯤꯕꯨ ꯂꯣꯟ ꯊꯣꯛꯇꯕ ꯃꯤ ꯌꯥꯝ ꯂꯩꯕ ꯃꯥꯜꯂꯤꯗ ꯑꯍꯦꯟꯕꯁꯨ ꯃꯃꯥꯡꯗ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯂꯒ ꯑꯅꯤꯗꯨꯒꯤ ꯇꯨꯡꯗ ꯐꯝꯃꯤ ꯑꯗꯨꯒ ꯃꯉꯛꯇꯣ ꯈꯤꯇꯪ ꯆꯦꯞꯊꯔꯛ ꯇꯧꯔꯒ ꯈꯣꯟꯖꯦꯜꯗꯣ ꯈꯤꯇꯪ ꯄꯤꯛꯁꯜꯂꯒ ꯍꯥꯏꯔꯛꯏ ꯗꯥꯆꯧꯕꯁꯨ ꯈꯔ ꯂꯦꯝꯃꯨ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩ ꯏꯀꯥꯏꯖꯕꯅ ꯂꯣꯏꯔꯦꯕ ꯄꯨꯟꯁꯤꯕꯁꯨ ꯐꯜꯂꯩ ꯊꯣꯔꯛꯂꯒ ꯑꯍꯦꯟꯕꯗ ꯌꯦꯡꯂꯗꯨꯅ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯤ ꯑꯉꯥꯡ ꯊꯧꯔꯝ ꯅꯠꯇꯦ ꯑꯍꯦꯟꯕꯗꯨ ꯃꯃꯤꯠ ꯀꯂꯥꯎ ꯊꯣꯔꯛꯂꯗꯨꯅ ꯉꯥꯡꯅ ꯁ꯭ꯀꯨꯜ ꯌꯧꯔꯦ ꯕꯁꯇꯨꯗ ꯇꯣꯡꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯗꯣ ꯀꯨꯝꯊꯅꯔꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯋꯥ ꯍꯥꯏꯔꯛꯄ ꯉꯥꯏꯔꯒ ꯂꯩ ꯐꯝꯂꯤꯕꯗꯨ ꯃꯆꯤ ꯂꯦꯡꯗꯦ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕ ꯍꯧꯒꯠꯄ ꯉꯥꯏꯗꯨꯅ ꯂꯩ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯍꯦꯟꯕꯁꯨ ꯍꯧꯒꯠꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯀꯩꯅꯣ ꯗꯥꯆꯧꯕ ꯅꯃꯥꯅ ꯄꯣꯛꯄꯗꯩ ꯕꯁ ꯇꯣꯡꯕ ꯐꯪꯗꯕꯩꯔꯣ ꯁ꯭ꯀꯨꯜ ꯌꯧꯔꯁꯤ ꯐꯥꯎꯕ ꯍꯧꯒꯠꯇꯕꯤ ꯁꯨꯝ ꯐꯝꯅ ꯂꯩꯁꯤꯕꯣ ꯍꯧꯒꯠꯂꯣ ꯑꯝꯇ
ꯗ ꯆꯧꯕ ꯆꯪꯉꯁꯨ ꯂꯥꯎꯃꯤ ꯄꯨꯟꯁꯤꯕꯗꯣ ꯑꯍꯦꯟꯕꯗ ꯃꯃꯤꯠꯌꯦꯡ ꯈꯜꯂꯛꯏ ꯅꯪ ꯀꯩ ꯈꯪꯒꯦ ꯃꯔꯝ ꯂꯩꯗꯅ ꯍꯧꯒꯠꯇ꯭ꯔꯤꯅꯤ ꯆꯕꯦꯡ ꯉꯥꯡꯗ꯭ꯔꯁꯨ ꯅꯪ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯩ ꯅꯇꯩꯃꯒ ꯊꯣꯛꯃꯤꯟꯅꯔꯒꯦ ꯑꯍꯦꯟꯕꯗꯨ ꯈꯪꯂꯛꯄ ꯅꯣꯛꯂꯛꯂꯤ ꯂꯥꯏꯖꯁꯨ ꯃꯃꯤꯠꯇ ꯄꯩꯅꯤꯡꯂꯛꯏ ꯑꯁꯥꯒꯤ ꯇꯦꯂꯪꯒꯥꯗꯣ ꯋꯥꯡꯃꯜꯂꯤꯗꯀꯣ ꯑꯩ ꯀꯨꯝꯍꯦꯗ ꯆꯧꯕ ꯄꯨꯟꯁꯤꯕꯁꯨ ꯊꯋꯥꯏ ꯁꯥꯗꯅ ꯑꯣꯀꯦ ꯔꯣꯖꯔ ꯑꯍꯦꯟꯕꯁꯨ ꯀꯨꯝꯈ꯭ꯔꯦ ꯑꯅꯤꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯤ ꯂꯦꯡꯅꯗ꯭ꯔꯤ ꯄꯨꯟꯁꯤꯕꯗꯤ ꯅꯣꯛꯈꯤ ꯇꯧꯔꯒ ꯂꯥꯏꯟꯖꯗ ꯌꯦꯡꯂꯒ ꯂꯩ ꯂꯥꯏꯟꯖꯁꯨ ꯃꯆꯤꯟꯗ ꯇꯨꯝꯊꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯌꯥꯝ ꯈꯣꯟꯗꯥ ꯍꯥꯎꯇꯅ ꯍꯥꯏꯔꯛꯏ ꯍꯧꯒꯠꯂꯣ ꯅꯪꯒꯤ ꯕꯁ ꯅꯠꯇꯦ ꯁꯤꯁꯦ ꯅꯪꯅ ꯀꯨꯁꯤ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯄꯨꯟꯁꯤꯕꯗ ꯅꯣꯛꯃꯤꯒ ꯇꯧꯕꯗꯨꯗ ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯅꯪꯅ ꯁꯥꯎꯔꯒ ꯋꯥ ꯑꯃꯇꯪꯗꯤ ꯍꯥꯏꯍꯟꯒꯦꯅ ꯇꯧꯕꯅꯤ ꯁꯦ ꯂꯥꯎꯁꯦ ꯑꯩ ꯍꯧꯒꯠꯄꯤꯔꯒꯦ ꯆꯠꯂꯣꯁꯦ